Waithou Leikai Tarukta Thaknaba Esing Phangdabagi Maiyokta Lakliba Tang 16Th Amadi 17Th National Highway 102 PUNG Nifuni-Pangi LAMBI THINGBAGI KHONGJANG LAOTHOKKHRE Haukiba Chahigi December dagi hauraga Waithou Leikai Taruk asida matam kuina Thaknaba Esing Phangdabagi Maiyokta Mari Leinaba Department Singda Memorandum kaya piduna KHONGJANG Changsinduna Lakhi Amadi Yanaba Puraktuna PICT Department na Chahi asigi January gi tarik kundagi pipe tingbagi thabak hauki aduga fit chani lom pipe tingba horamlaba matung khanghaudana January gi tarik kuntra da NSIDCL na pipe tingbagi thabak asi thingzinki aduga khudakta Waithou apunba maira paibi amadi Waya Club na athingba asi lauthokpinaba mari leinaba authority singda haijaki adubu tabi kide Tamalaktabadagi athingba asi lauthokpinaba waka cherol oinasu February gi tarik kunmari da Chief Minister Thobal DC PhD Department amadi NHIDCL da piki adubu ngasi fawba athingba asi lauthokpiduna thabak hawdri maramaduna khoishawnaraba miyamna Waithou Leikai taruki oiba public meeting ama tawraba matung Waithou apunba maira paibi amadi the Waithou Educated Youth Association Waya Club na Lakliba tarik 13 amadi 13 March Kumja lising aniga kuntaruk asida pung Nifuni-Pan ki National Highway 102 LAMBI THINGBAGI KHONGJANG changsilagani haina lauthokpani hairi LAMBI THINGBAGI KHONGJANG asida debakarma ana layeng education ga mari leinaba amadi essential commodities singi konjiloi aduga karigumba LAMBI THINGBAGI KHONGJANG changsilaba phawbada positive oiba response phangdrabadi Nongma panba cherauba sigi matungda makha tana khongjang sing changsingani masida thorakpa afa fatagi tekchak pumba PICT Department NHIDCL amadi state government na pugadabani haina su section wa thamlakli tasengna ising haibase miyoibagi changdaba yadraba right makhalamni adumapu laibak thiningai haigadra Waithou Leikai manga taruk asidati ngasi bawba ising thaknaba ising asi yumthong khuding amadi miyoiba khuding makta thaknaba ising asi phangdana lakli aduna hiram sigi matangda haukiba December gi tang kunga marida mari leinaba authorities ingda hairiba Waithou Sangomsang Waithou Bazar Khona Kachin Torong Laubi Lipopi amadi Lemang Kunjin hairiba lekai asida athuba matamda ising phanganbiu haidana mari leinaba authorities ingda memorandum pisankre adubu laiba phaba haigadra hairiba wakat cherol adu tabi badagi department na yam thuna akoina pipe haibadi lekai banjariba lekai sing aduda ising Thaknabagi haibadi PhD Department yam kano hona biraga ekoi pipe tingbase haurakhi haibatai hauraba matungda yam laibak thiridi lambi matek khara fit chani gumba lambi pipe se phumba haurumaba matungda khangaudana laibak thiba haibatai NIDCL na hairiba pipe phumbagi thaurang ase sathaba yaroi haidana pipe tingba adu khudakta lepki maramaduna lambi khara haibadi matek khara suba pipe phumba haurumaba matungda NIDCL na tingbadagi hujik Pipe Pumbagi Tabak Torum Kuding Lep to Legre. Maramaduna Hek Thingba Mikubadugi, Nongan Batanaba Numitagi, Apunma Mera Paibi Amadi Waya Club na Atoba Daita, Lauraga, High River Tingiba Department, PhD Department, sorry, NIDCL Department, Amadi PhD Department, the Chacharaga, Karimaramgi Tinglibano, Atingba, Si Lotok Pio, Haidana, Ecoina Chacharui, Madadasu. Amada bol kaunaba amanama hairakani Department anise yamna haibadi irresponsible oiba mawongda pakum pirakpa madu khangakpadagi khudakta ekoina concern authority haibadi mathak thongba authority haidi honorable Sam hogi mingona hangacharabada Sri Yunam Khemchan amadi DC amadi achoba higher authority singda hairiba atingba asi lokthok piu haidana ekoina wakat cherol su thadin giba leijare adumakpo ngasi bawa tha ama ani henjalalabasipo hairiba atingba se lokthok pidana ngasi bo matek khara phumba hobiraklaga ngasi bawa pipe phumba ising phangnabagi damakta pipe phumba se ngasi bawa thabak chatharakpa leite maramaduna khoisawnaraba lekai manga lekai taruk mari lekai taruk habdi taruk haina haijage lekai taruk ki praja hosi phamjariba mayam si hongnaruba tawdana ngasi asi mayam pullaba matungda ekoi warep amato ina lojare akoina hanjen hairabokta payabasi makhatana phumiduna matam koinidagi payabasi phumduna thaknaba ising phanganbiu haibaga miyoibagi phangom tokwa asi phanganbiu haidana kholau lag hairaga lakchaba se tabidabagi Maiyokta Lakliba March ki tang 13 amadi 13 asida ekoi National Highway 102 asi bal lathokchare aduga hairiba ban asida satra naharon haibadi exam ga mari leinaba school ga mari leinaba ana layeng ising nongmagi changda yadaba isin senten item commodities hirim hairiba singa sidadi
हाइबा स्पोर्ट कनो सिदा बन सिदा कोनसिन जरोय हाइदना समाइना हाइजे